Lakhipur online puthok saba August ki tang tara manga Irai numit ki Khomjinba Pao tabirase Ahan bata maroi Pao Bir paribar singda mating pangnana bagidamak Silchar da akhanaba legal services clinic ama hangdokre Silchar Medical College ki dialysis center da akaya toy thogan ke bagi thodok ta chena ba mioi ani phare Chamaga kuntra mari suba thoba singi ningsing numit August ki tara homdoi Barak Tampak amadi Tripura gi mafam kaya dasu paksana pangthok na kibagi pau makhata na lakli amasung afaba mahiru sing mana piduna pungning thokot pagi thorong Imphal gi CC Higher Secondary School da pangthokre Haujik mapungoi pa pau tabirase Malem sinba thongna ngasi humbutara mapan suba Bharat ningtam numit pangthokani Numit asida Delhi ki Lal Kila da ngasi Pradhan Mantri Narendra Modi na luchingduna ningtam numit ki thauram pangthokani Pradhan Mantri na jati ki machu ahum gi phiral pahen baga loinana Lal Kila taki jati ki miyam da wangangani Stay informed with Lakhipuronline. National Legal Services Authority Nalsa Bir Paribar Sahayata Yojana Lising ani kun manga gi makhada defense personnel singi imung manung singda akhanaba ain gi mateng pinanaba gi pandamda legal services clinic ama Silchar gi jila Sainik welfare office da haukiba August tara humdoida District Legal Services Authority DLSA Kasar gi secretary Srimati Sultana Salmana pita kaktuna hodokre Thaurang asi Jila Legal Services Authority DLSA Kasar masung Jila Sainik welfare office na punna sinmani Clinic asigi maroiba pandamdi Bir Paribar Singh haibadi Laibaki damak thawai katkraba masung potharaba defense personnel singi imung manunggi legal rights ngak senbagi mathakta makoigi awaba kokanduna makoigi imung manung singda clinic asina mateng pangani Thaurang asi National Legal Services Authority Nalsa masung Assam State Legal Services Authority ki lamjing makhada laibak sinba tungna pangthokpa Bir Paribar Sahayata Yojana ki saruk amani Masida counseling amasung case filing toba case ki damak sel changdana advocate ki mateng phangan ba yauri Silchar Medical College Hospital ki dialysis unit da akaya toy thogan ki bagi thodok ka mari lainana police na miyoi ani phakre Kasar ki senior police officer Numal Mahatana phongdok ki bada pharaba miyoi singadu medical college asigi housekeeping ki staff Samiruddin Ansari amasung dialysis unit ki technician Alamgir Miyani hairi makoi ani bu pharba matung police na wahang pahong chathabada thodok asi makoi na thogan bani haina masana yare haina Sri Mahatana phongdoke dialysis unit ta leiriba dalal kangbu amana anaba singdagi sel lobaga mari leinana makoi gi manungda khana chainaba amadagi thodok asi thokpa oigani haina mahakna makhata khe panbayai haukiba nongmaijing gi numidang medical college ki ahum suba floor da leiba dialysis unit ta CCTV leitabagi kudong saba lauraga makoina akaya to edu thogan kibani thodokasi da punna dialysis machine nipan anabagi phamong computer layang bagi atopa khulai sing amasung furniture sing mangtakan ki hairi tat amar অনুসন্ধান আৰম্ভ কৰো আৰু অনুসন্ধান কালত জোৰ তদন্ত কৰাৰ পিছত আমি 24 ঘণ্টাৰ ভিতৰতে যি দুজন ইয়াৰ লগত দুৰ্বৃত্ত বা কালপিত জড়িত হৈ আছে তে দুইজনকে আমি ধৰিবলৈ সক্ষম হৈছো আৰু দুইজনক আমি হুটপুছ কৰাৰ কালত তেওঁলোকে এই কথা স্বীকাৰ কৰিছে যে তেওঁলোকে এই ঘটনা সংঘটিত কৰিছে প্ৰথম কথা হ'ল তেওঁলোকে সেই ঠাইৰে যেটো ডায়ালিসিস সেন্টাৰ আছে সেই ডায়ালিসিস সেন্টাৰে এজন হ'ল হাউসকিপিংত কাম কৰা ব্যক্তি আৰু তেওঁৰ নাম হ'ল সমীৰ উদ্দিন আনসাৰী তেওঁ 19 বছৰ বয়স তেওঁৰ ঘৰ হ'ল লালা হাইলাকান্দি তেওঁ এই ঘটনাটো সংঘটিত কৰিছে আৰু তেওঁৰ লগত সহযোগ কৰিছে আন এজন ব্যক্তি আৰু সেই ব্যক্তিজনৰ নাম হ'ল আলমগীৰ মিয়া তেওঁ টেকনিশিয়ান হয় 28 বছৰ বয়স আৰু তেওঁৰ ঘৰ হ'ল ত্ৰিপুৰা Universal Friendship Organization UFO na Maitrabak Manipur na British ki makhutagi ningtamba phangkiba numit humbutara mapan suba ningtam numit ngarang August ki taramarida Yaifarol thorom pangthokibada tamlaba nongchup lamda leiriba Universal Friendship Organization mitei huyen langlon gi irupcha singnasu saruk yaduna thorom sing pangthokna ki hairi
UFO gi instructor singi manungda Manipur amadi mapan Manipur gi thaudang puriba Senjam Biren amadi Senjam Ongbi Ima Sanatombi Finance Secretary UFO FW Headquarter number 4 Anina Luchingduna Universal Friendship Organization Far West Headquarter number 6 Nongdam Sanglen Salam Khun Battalion gi President Akham Rajmani Battalion gi Commander Akham Robin Finance Secretary Laisram Bijen Luinana Irupcha Kayanasu Thauromasida Saruk Yaduna Hozai Lanka gi Mafam Kayada Uwa Hailei Thaduna Thawai Panba Jiba Singbu Hatpiganu Upal Wapal Yokat Piu Haiba Signboard Mafam Kayada Thetuna Universal Peace and Love Amadi A World Without War Haiba Sigi Wakalonda Numida Sigi Yaifarol Thorom Pangthoki Hairi Ngasi Hotel Agaski Thoramda Sahi Kudingi Pangthorakpa on Manipur Sininkong General Headquarter the Pangthorakpa Sahi Kudingi Pangthuiba Kumsi 2025 Kuina Pangthok Jeri Pangthuiba General Headquarter na Pangthok Pugi Makada Lapna Tamna Laikraba Joina Taraba Kugi Maitai Kungang Singi Manungda Hojai Amasung Lankada Headquarter number 6 Hariba Battalion Sinasu Hariba 40 August ki Thoramasi Irupsa Singh Sina Aikoi Pangthok Jeri Chamaga Kuntramari Suba Athoba Singh Ningsing Namit August ki Tarahumdoi Manipuri Leimalup Eastern Guwahati Guwahati gi Hengrabari da leiba Amrit Udyan Park ta khinduna leiriba Jubras Bir Tikendrejit ki mitamda Haikat Laikat Maira Mekruk tamduna pangthokre Thauramda Guwahati gi mitei Ireja Oja Singh Manipuri Sahitya Parisar Assam Amsu Amadi Assam gi leiriba mitei gi CSO Singhi Thauboroi Singh amasung Manipur degi lengbirakiba Sagnairaba Oja Singh yauna pangthokiba thauramne haina Manipuri Leimalup Eastern Guwahati gi President NG Bijoya Kaisam gi cherol amada phongtoragli Thauram aduda amato oibagi wakhalonda Haikal Laikat tamjabagi thauramda saruk yakiba ikai khumnaningai oiraba mithung singdi Jayanta Das, Chairperson, Assam State Development Corporation for Scheduled Caste, Jibon Singh, Rajbari Jila Parishad, Hojai, Sushant Bishas, Vice Chairman, Assam Linguistic Minority Development Board, Dr. Thoksom Chandramani Singh, Professor and Dean, Directorate of Regional Indian Languages and Research Manipur, Tayai Rameswar, Assistant Secretary Ripco Manipur, Bijoy Pathak, Social Worker, Jiten Singh, Vice Chairman, MDC Assam Amasung, Ward number 58 ki Councillor, Gauri Borana, Athoba Singda Ningsing Mairakat Piramki. Saruk Jakiba Singna Wangang Laduna, Mitei ki Thauna Lingzel Amadi, Culture ki Maramda Palladuna, Pazarab Wapam Kaya Tambiramki. Thauramadu Tanusri Laisram na conduct biki. Thauramgi Mangoinana, Athoba Singi Thawaibu Ikai Kumnazabautana, Minute Anitumina Lepinaki. Matungda or Loidam Amadi Mahaki Kangbuna, Leimalup ki Sayo Isai Saktuna Thauram Haudoki, E Pratima Amadi Mahaki Kangbuna, Assam State Song Kudoltamki, Moirang Them Priyadarsanina, Assamese Londa, Athoba Singi Numit, Pangtok Pagi, Nungi Oiba Warol Patoktuna Tahanki, Nat ki Oiba Thauramda, Eastern Sonai Thangta Association Mongolpur Kasargi, Thangron Jagoi, Maharaj Baigachandra Manipuri Kala Academy Guwahati ki Mahiroi Singhi Pungcholom Amadi Leibak Ningbai Seda Yumpam Oiba Manipuri Leimalup Eastern Guwahati ki Angang Singh ki Elbina Amadi Mahiroi Singhi Jagoi ki Kudol Tamki Loisilakpada Athoba Singhi Mafamda Kachaba Sairengi Session Ama Professor Thoksom Chandramani na Moderator Oiduna Pangthok Piki Sairengbu Pamjaba Aiba Aibi Taramarina Athoba Singhi Mafamda Thamoi ki Warol Saireng Oina Katpiramki Panbayai, Amrit Udyan Park, Hengrabarida, Assam Government na Guwahati Metropolitan Development Authority ki Makada, Awang Nongpo ki Seven Sister Amadi, Mabung Ama Haina Sukhangnariba, State Nipan Asigi Oiba, Jubras Bir Tikendrajit Jauna, State Nipan ki Mitam Singh, Saduna, Ikai Khumnana, Kumjali Singh Anika Kunithoi ki Agas ki Kunhumdoida, Miyamda Sinaki. Kumsi ahanbo oina leimalupna mafam asida tharomasi pangthokpani loinana loisilakpada es ningthi bichanuna thagat warol piduna tharomadu chinglemna loisinki hairi tamjariba isa koireng lakle khana mai kai khuding sonariba koloi nangi tikendradi akhang nangi minglen tabada mang khasanu amak khuding tong khasanu karak miau enti pumbasu
लाउथोक्सबा अमा जवाहर नवोदय विद्यालय अमसुंग सैनिक स्कूल दा मिंग सननबगी अखन्नबा कोचिंग प्रोग्राम अमा फुलरटोल बाईपास दा लेबा A1 ट्यूटोरियल होम दा लाखलिबा सेप्टेम्बर की तांग अमदगी हौरगनी नवोदय की क्लास 6 दा मिंग चनबगी ओइना ऑनलाइन दे एप्लीकेशन पिसिनबगी अरोइबा मतम लाखलिबा अगस्त की तांग 13 दनी अदुगा सैनिक स्कूल की ओइनादी नवंबर थादा ओइरगनी मरमतुना गार्जियन सिंगना मखोय मखोय की आंगांग सिंगबु एंट्रांस एग्जाम असिदा माय पागननबगी दमक A1 ट्यूटोरियल होमना सिंजरिबा कोचिंग असिदा मिंग चनबिरनबा मैनेजिंग डायरेक्टर चांगमें इवोपिसक की मोबाइल नंबर 7056857797 नंबर असिदा पाव फाउनबिनबा निंसिंजरी अथौबा सिंगी निंसिंग नुमित कमरी लेनना बिनाकांदी यूथ क्लब बिनाकांदी पार्ट 1 की मेंबर सिंगना मराइबाक मजाती की दमक थवाइना पोंथा ओइख्रबा सिंगी मफमदा हिकर लेकट तमदुना इकाई खुमना बौद्रे लेखिद्रबा सागपम लानगम सनाना साबिरंबा बीर तिकेंद्रजित की मितम अमसुंग निंगतम लानमी सागपम ओजा गौरोगी मितमदा क्लब असिगी प्रेसिडेंट अमसुंग खुंगंगी ओजा सिंग यावना इंगुदम कांता हुइरेम मनिमोहन मुतुम पुंसी मुतुम हेमांगो थौदाम बिद्याधन अमसुंग सागपम लानगम सनागी अपोक्पी सागपम कल्पनागा लोइनना पोथारबा जिला परिषद मेंबर कब्रबम अनिता अमदी अतै मेंबर कयाना थरमसिदा सरुयाखी नुमिदसिगी नुमिदांग वायरम की मतमदा बीर तिकेंद्रजित की मितम अमसुंग ओजा गौरो की मितमदा अमुखना मैरा कटलबा मतुंग बिनाकांदी पार्ट 1 खुंगंगी अहोबदगिना अरोइबा फावबा लंबी की चिदाइदा मैरा कटखिबगा लोइनना खुंगंगी मनुंग अमसुंग मपानदा लैकिबा मतेंग पांगबिरखिबा पुमनमकपु थागतपा फोंदोकपगा लोइनना थौरम मपुंग फाना लुइसिनखि हाइना बिनाकांदी यूथ क्लब की माइकैदगी सोराम थोइबा अमसुंग इंगुदम नीलबिरना खंगलकली सिंगिरबोन हाई स्कूल दसु चामगा कुंथ्रामरी सुबा अथोबा सिंगी निंगसिंग नुमित पांगथोखरे हेडमास्टर मोहम्मद जमालुद्दीन अमिफम मपोयदना पांगथोखिबा थौरमदा मालारानी अमदी नबक कुमार शर्मना गेस्ट की फमफम लांगदा लैतेंखि अथोबा सिंगी सक्तमदा लैसु अमदी मैरा काटलबा मतुंग क्लास 10 की नोंगदंबा अमदी महाकी कांगबुना पुंग यैदुना थौरमदो हौदोखि माहिरोई सिंगना लेबाक निंगबै से लेबाक निंगबा सैरेंग वारेंग अमदी अथोबा सिंगी पुंसी वारी खुतुल तमखि ओजा करुणा मिश्र नंदबाबू मालारानी नसु नुमिदसिग मरी लेनना वाफम कया थंबिखि क्लास 10 की माही अमसुंग देबिनीता अनिगी खोंजोम परबा अमसुंग क्लास 9 की इनुंगानबी की थांगी जगोई की मतुंग क्लास 10 की नुपी मचा सिंगना सानबा बीर तिकेंद्रजित फाबा ड्रामा मियामदा खुदुल तमखि लखीपुर कोट डिस्ट्रिक्ट की मनुंग चनबदा कप्तानपुर पार्ट 1 लमलोंग कैथेलदा बीर तिकेंद्रजित निंगसिंग लुपना सिलांगतुना अगस्त की 13 की थौरम निंगोम्बम मदन बाबूना थौरम मपोइदुना पांथोखि थौरमदा के खीरमोहन मिश्रना चीफ गेस्ट अमदी एल नंदबाबू के पोरमा मिश्र एस मेरा बाबू अमदी आरामबम बसनाना चिंबा मियोइसिंगना वांगांखि थौरमदा एन मनोज कुमार अमदी टी एस तोनसिंगना मथंगसिना वेलकम कीनोट एड्रेस पीखि हाइना निंगोम्बम रंजितना खंगलकली Baby
Chamaga kuntra mari suba thoba sing ining sing numit Udarbon bus stand da Udarbon Maitei Kunja Singh amadi Udarbon Maira Paibigi Apunba Maitei Lupna Athoba Bir Tikendrajit amadi Thangal General gi mafamda Maira amadi haikat lekat tamduna ikai khomna zakre Thauramda akhana bawangang loi singna Mikha ponba pamdaba thoba singna Maraiba ki damakta thawaina pontha pikibagi Maraiba nungsibagi thauna lingjenbu singthaki Thauramgi manung channa Kunja Singna Athoba Singbu Saitha jaduna sakpa isai kaya su kudol tamki Chahi kudingi pakthoktuna lakpagum handaksu Tripura gi district tarukna choijaina na taba Meitei khumgang singda chamaga kuntramari suba athoba singi nimit August ki 19 da pangthokre West District Bamutia Berimurada Tripura Manipuri Students Youth Coordination Committee amasung Manipuri Council Tripura anina sinduna Berimurada pangthokiba thoram aduda UPF amasung UCM Manipur gi advisor Khomram Ratanna chief guest oiki Guest of Honor oina UPF Atsum MSU AMSU SMSU Amukono Chingba Manipur amasung Assam dagi tongan balup ki mihut sing amasung Tripura dagi Manipuri Sahitya Parishad Tripura ki President L. Biramangol amasung Gram Panchayat Pradhan N. Nikhilesh Sarukjaki Thauramadu Tripura Manipuri Students Youth Coordination Committee ki K. Dhirenna Thaurumapu oiki District asigi Nalgoriada Manipuri Literary and Cultural Forum Tripura amasung Takhel Leima Tengbang Lupnasu Leisu Katuna Athoba singi mafamda ikai khumna jaki North District ki Dharmanagar Rajbarida Manipuri Sahitya Parishad Tripura ki branch ta sinduna Shraddhanjali katki Thaurumatuda A. Buddha A. Robindro C. Renuka Kanan Balana Chingba Miyoi Singna Sarukjaki Dholai District ki Kuchaina Lada Numidasiga Mari Lenana Angang Singila Yekpa Hendanabagi Thorom Amadi Khwai District ki Gaurnagar Dasu Athoba Singi Ningsing Numit Pangthokna ki haina Agartala dagi phangba paw sina hairi Lan chalam dai da ima da gi bidai lauraga lau haidana ima na di shomda tharoi chatkhino chatkhiba yadi hai karamna no aina tawgadawriba aina khanbana ama ima na haibana ama khajana na leire do inung shura ngale lai jairu thokpa loire hairaga lai khoram ne hairaga imung da leina shi govinda ji bu khoram ne govinda khoram ba loire hairaga imundagi thori hairaga mama chulung khumida hairiya ima ibu CC Higher Secondary School ki auditorium hall da Manipur Government Higher Secondary Lecturers Welfare Association na sinduna handak chahi gi kosem na loki ba exam da position holder sing amadi school sing asigi overall topper sing da pungning thogat oina award lanthoki ngarang pangthoki ba thoromadu da Education S ki Secretary Naurem Praveen amasung Education S ki Director NG Bogendra Meitei loinana atei maroi ba miyo kya sarukjaki thoramda Manipur Government Higher Secondary Lecturers Welfare Association ki President L Isorjit Sharma na haikibada Manipur State asigi oja awardli hairibasi government na yamna clean oina roster gi mawangda transfer amadi posting policy sing tobirabadi kharada oirabasu waliba oja sing asigi problem sing solve khara tobangamgani mahakna makhata na hai awatgi problem sing asi thoi haina khanjai hariba agi transfer policy to the oja sing si
roster oina rotation haiba tare school amada chahi ahum gumba laiba adagi school singdugi chhatragi strength gi matungina teacher pupil ratio na singbadu fajana study tawraga asina singba faja policy mayam ama madada aina thengna jai aduna hariba policy dumak chatnau haiba mak natraga su madudagi afaba sing lokhat piraga sarkar wargana notification tawsu transfer and posting policy sima clear cut oiba ama sarkari site gi thamjani lone manipur government ta koi lecturer welfare association gi thamjani ba wafam di hauji manipur government ki higher secondary school si 77 ni adubu principal amdi vice principal gi sanction post di suknagi yankai tare khatan aduna lemhauri ba principal amdi vice principal gi post sing asi create to biduna hariba higher secondary school pun maksigi administration da hena mapung phana ba government gi puning sing sinjani Energy Healing Center Rongpurda computer gi matenga anauba madi ariba anaba singbo computer gi matenga layong khangdokpuna layengba hausare computer gi matenga makal makhagi anaba singi report lokthokpuna haksangi awat machal kaya menkanaba amadi supplement piduna naturopathy amadi magnetotherapy na layeng bajaragani maruwaina nupigi laina sing iwatpa angang khawgi laina angang oidaba nupa singi phambi sonbagi laina prostate gland chawthokpa kidney amadi ising marigi anaba nung leiba sinus diabetes bp stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhaw gi anaba piles wakhal gi anaba tumba yadaba sor chinba gi laina sine chingba layeng da yarakani loinana matam sangna hu chenba hidak charakpadagi side effect amadi ida hu chenba toxin lairakpa iwatpa gi anaba koktanaba amadi steam bath ki kudong saba lejare silchar rongpur part 2 gi stone crusher manakta leriba energy healing center da ngasimak gengsimbirabu mangjongna appointment ki damak mobile number 9395732456 number asida call tobirakna bakhanganjari Lakhipur online channel asibu yengbiri basingna pawa sibu like amadi share tawbiu amadi hojik phawa channel asibu subscribe tawbidri basingna subscribe tawbiu aroibada maroiba paw amukhanna bir paribar singda mateng pangnana bagidamak silcharda akhanaba legal services clinic ama hangdokre Silchar Medical College ki Dialysis Center da akaya toy thogan ke bagi thodok ta chena ba mioi ani phare chama ga kuntra mari suba thoba singi ningsing numit August ki tara homdoi Barak Tampak amadi Tripura gi mafam kaya da su paksana pangthok na ki bagi paw makhata na lakli amasung aphaba mahiru sing mana piduna pungning thokot bagi thorong Imphal gi CC Higher Secondary School da pangthokre Lakhipur online YouTube channel gi paw sandok chaba ngasigi oinadi matang asida loijare